ꯄꯨꯟꯁꯤꯕ ꯃꯥꯃ ꯍꯣꯏ ꯑꯩ ꯌꯥꯔꯒꯦ ꯍꯣ ꯑꯗꯨꯗꯤ ꯍꯦꯛ ꯐꯩꯗꯅ ꯐꯔꯦ ꯑꯩ ꯍꯌꯦꯡꯐꯥꯎꯗꯤ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯗꯤ ꯑꯩꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯕꯨ ꯋꯥꯔꯧꯅꯨꯀꯣ ꯚꯥꯏ ꯑꯩ ꯅꯪꯒꯤ ꯅꯇꯦꯡꯁꯦ ꯑꯩ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯣꯏꯌꯣ ꯍꯥꯏꯔꯁꯨ ꯑꯣꯏꯔꯒꯦ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯃꯄꯣꯛꯁꯦ ꯅꯪꯅ ꯃꯄꯣꯛ ꯑꯃ ꯄꯣꯛꯄꯤꯔꯦ ꯚꯥꯏ ꯌꯥꯔꯦꯁꯦ ꯅꯪꯒꯤ ꯑꯃꯨꯛ ꯀꯣꯏꯊꯔꯒ ꯂꯩꯕꯗꯣ ꯇꯧꯔꯨꯅꯨ ꯂꯥꯛꯑꯣ ꯊꯦꯡꯈ꯭ꯔꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯑꯃꯅ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯚꯥꯏ ꯊꯥꯅꯦꯟ ꯍꯦꯛꯇ ꯆꯪꯉꯛꯑꯣ ꯀꯔꯤꯝ ꯀꯣꯏꯒꯅꯨꯀꯣ ꯏꯆꯟ ꯅꯪꯁꯨ ꯂꯥꯛꯑꯣ ꯉꯁꯤꯗꯩꯗꯤ ꯅꯌꯨꯝꯃꯛꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯕꯅꯤꯀꯣ ꯍꯣꯏ ꯇꯥꯃꯣ ꯚꯥꯏ ꯄꯨꯟꯁꯤꯕ ꯑꯩ ꯅꯪꯒꯤ ꯃꯇꯦꯡꯁꯦ ꯁꯤꯡꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯍꯦꯔꯥ ꯊꯥꯅꯦꯟ ꯑꯩꯅ ꯇꯧꯔꯤꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩꯒꯤ ꯏꯔꯟ ꯇꯣꯜꯂꯦ ꯍꯥꯏꯕꯅ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ ꯂꯥꯛꯑꯣꯁꯦ ꯆꯪꯉꯁꯦ ꯃꯥꯡꯒꯣꯜꯗ ꯁꯨꯝ ꯂꯩꯔꯦ ꯑꯩꯈꯣꯏꯁꯦ 이붕어 따라봐 낭보 라 시드 털어 तारे बाबू ꯍꯩ ꯀꯩꯅꯣ ꯍꯟꯗꯛꯇ ꯄꯨꯊꯣꯔꯛꯄ ꯃꯦꯟꯃꯥꯔꯗꯒꯤ ꯄꯣꯠ ꯑꯗꯨ ꯉꯔꯥꯡ ꯉꯍꯥꯟꯗ ꯂꯥꯛꯄ SP ꯁꯣꯏꯅꯥꯎꯗꯨꯅ ꯐꯥꯈ꯭ꯔꯦ ꯍꯥꯏꯁꯦ बाबू इशू खंगदे मधुगी थबकता पारीना पाइखिबा थबकनी ꯅꯣꯏꯃꯨꯛ ꯄꯪꯕꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯅꯤ ꯍꯥꯏꯕ ꯅꯣꯏꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯈꯟꯕꯅꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯊꯣꯛꯍꯟꯕꯅꯤ बाबू मसे पारीना पाइखिबा थबक ओइबना इशू लाइथोकलुबनी अदुदा ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯧꯖꯤꯛꯃꯛ ꯄꯥꯔꯤꯀꯣ ꯋꯥꯊꯣꯛꯁꯦ ꯆꯥꯎꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯖꯤꯟꯁꯦ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯁꯤꯃ ꯀꯣꯛꯁꯦ ꯁꯥꯍꯜꯂꯗꯅ ꯅꯣꯏꯀꯣ ꯅꯣꯏ ꯁꯌꯟꯕ ꯅꯪꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤꯗꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯋꯦ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯦ ꯊꯦꯡꯛ ꯌꯨ ꯁꯔ ꯁꯌꯟꯕ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒꯤ ꯃꯔꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯆꯦ ꯑꯃ ꯄꯤꯔꯛꯄꯅꯤ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯌꯦꯡꯉꯣ ꯑꯝꯇ Sir, kayo masibo. Hekta mato karamna. ꯁꯌꯟꯕ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯆꯨꯝꯕ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ I am sorry ꯁꯌꯟꯕ I am so sorry Sir, aigi ifam the information amatta piramdana. Masibo hekta ay ꯁꯌꯟꯕ ꯑꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ Sir se state asigi. Police department asigi. Top 11 officer na habase. Ay khangjay sir. Aduga sargi service ki oiba. Aruna thu kaya amasu leirongana ay khangjay. Adubo issue department asida leirubana ay khangjay sir. ꯁꯌꯟꯕ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯄꯤꯛꯁꯜꯂꯤꯗꯨꯕꯣ Aigi ifam the information amatta su pibiramdana. Aibu taspa tawbiyugi maram ay khangba pami sir. ꯁꯌꯟꯕ ꯃꯁꯤꯗꯤ ꯁꯦꯝꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟꯅꯤ ꯑꯩꯅ ꯀꯛꯄ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯌꯟꯕ Aina hanglibase. Kanagi instruction no haiba natte sir. Aibu transfer tawbibagi maram ay khangba pami sir. ꯅꯪꯉꯣꯟꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜꯗꯣ ꯑꯗꯨꯒꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯏ ꯑꯗꯨꯕꯨ that is not one ꯑꯩ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ ꯇꯧꯕꯅꯤ Oh, ngasigi police department asidi supnatagi maming khaktagi ngairaba aduga sarbuna minister singna sanabiba satrangi khongnagumna oiraba ꯁꯌꯟꯕ sana khangbigadabadi neta singi makoktadi angauba tupi khaktamak uppani aduga sagi koktakta nganthoribana khwaidagi wanglaba matik magul leiraba asok chakra yauribani sir please mind it ꯏꯕꯦꯝꯃ ꯒꯥꯔꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯅꯅꯥꯎ ꯅꯨꯄꯥ ꯃꯥꯜꯂꯤ ꯃꯥ ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯍꯥꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯏꯁꯨꯛ ꯁꯨꯛꯊꯔꯤꯗꯦ ima ngasigi sangsara asida achumba tawba miyoy amatta leirakhini habadi nasadi thajaraktre ꯀꯩꯅꯣ ꯅꯪꯅ ꯌꯥꯝ ꯊꯤꯅ ꯋꯥꯔꯤꯁꯤꯅ ngasigi samasa asida
ꯑꯆꯨꯝꯕ ꯈꯔꯇ ꯑꯣꯏꯔꯁꯨ ꯇꯧꯒꯦ ꯈꯟꯗꯨꯅ ꯄꯥꯝꯖꯅ ꯆꯪꯈꯤꯕ ꯑꯩꯒꯤ ꯁꯥꯔꯚꯤꯁ ꯑꯁꯦ ꯑꯣꯏꯔꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯟꯗꯛ ꯐꯥꯈꯤꯕ ꯗ꯭ꯔꯒ ꯑꯗꯨꯒꯤ ꯂꯤꯈꯨꯟ ꯊꯤꯔ 2 ꯈꯪꯕꯗꯒꯤ ꯏꯊꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯅ ꯑꯩꯕꯨ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯔꯦ꯫ ꯑꯗꯨꯗꯤ ꯀꯥꯏꯗ ꯇꯥꯔꯕ? ꯏꯆꯦ, ꯊꯧꯕꯥꯜꯗ ꯇꯥꯔꯦ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯍꯥꯛꯅ ꯈꯥꯕ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯇꯧꯔꯗꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯀꯔꯤ ꯁꯥꯔꯦ? ꯈꯥꯕ, ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯥꯏꯅ ꯈꯟꯕꯗꯤ ꯌꯥꯔꯣꯏꯀꯣ꯫ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯤꯅꯦꯅ ꯆꯤꯡꯗ ꯑꯣꯏꯅ ꯇꯧꯈ꯭ꯔꯗꯤ ꯐꯗꯧꯕ, ꯑꯗꯨꯗꯤ ꯅꯠꯇꯅ ꯊꯧꯕꯥꯜꯗ ꯑꯣꯏꯅ ꯂꯣꯏ ꯁꯨꯕ ꯈꯖꯤꯛꯇ ꯍꯦꯛ ꯈꯟꯊꯗꯦ꯫ ꯌꯥꯔꯦꯁꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ꯫ ꯑꯣꯏꯁꯦ ꯑꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯒꯤ ꯂꯩꯅꯝꯗꯣ ꯑꯣꯛꯇ꯭ꯔꯤꯕꯣ? ꯄꯥꯔꯦ, ꯅꯈꯣꯏꯒꯤꯁꯨ ꯑꯗꯨꯝ ꯆꯥꯛꯊꯨꯡ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ? ꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯄꯥꯅꯤ, ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯐꯥꯎꯔꯛꯑꯦ꯫ ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯝ ꯊꯥꯅꯤꯜꯗꯣ ꯎꯅꯗ꯭ꯔꯕ? ꯅꯨꯡꯁꯤꯅꯔꯤꯁꯦ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯌꯥꯠꯂꯤꯅꯦ, ꯑꯁꯤꯕꯨ ꯈꯪꯗ ꯃꯥꯜꯂꯦ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯅꯕꯁꯦ ꯌꯥꯝ ꯀꯤꯌꯦ, ꯑꯗꯨꯅ ꯊꯥꯖꯕ ꯀꯅꯥ ꯉꯝꯗ꯭ꯔꯦ꯫ ꯀꯤꯅꯤ ꯅꯪꯗꯤ, ꯑꯍꯥꯟꯕꯗ ꯈꯨꯊꯤꯈ꯭ꯔꯕꯅꯤꯅ, ꯅꯠꯇ꯭ꯔꯥ? ꯑꯗꯨꯅꯕꯨ ꯅꯪꯒꯤ ꯇꯝꯄꯥꯛꯇ ꯅꯣꯡꯈꯥꯡꯂꯤꯕꯅꯤ, ꯅꯨꯡꯁꯤ ꯃꯩꯆꯥꯛ ꯐꯥꯎꯔꯛꯇꯅꯕ꯫ ꯑꯩꯅꯁꯨ ꯅꯨꯡꯁꯤꯅ ꯅꯪꯕꯨ ꯑꯩꯒꯤ ꯊꯥꯅꯨꯡꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯤꯁꯤꯅꯤ꯫ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯗꯥꯗꯥꯅꯦ꯫ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯅꯠꯇꯦ, ꯃꯄꯣꯛ ꯀꯌꯥ ꯄꯣꯛꯂꯁꯨ ꯅꯪꯕꯨ ꯊꯥꯗꯣꯛꯄꯗꯤ ꯍꯥꯏꯔꯨꯅꯨ꯫ ꯑꯩꯒꯤ ꯏꯊꯥꯅꯨꯡꯁꯤꯗ ꯆꯦꯅ ꯀꯣꯟꯁꯤꯜꯂꯒ ꯑꯗꯨꯝ ꯊꯝꯗꯣꯏꯅꯦ꯫ ꯀꯩꯅꯣ ꯅꯪꯅ ꯑꯃꯨꯛ ꯁꯨꯖꯤꯜꯂꯨꯅ ꯂꯩꯔꯤꯁꯤꯅ? ꯊꯥꯅꯤꯜꯒꯤ ꯄꯥꯎ ꯍꯪꯉꯨꯔꯒ ꯁꯨꯖꯤꯜꯂ ꯂꯩꯈ꯭ꯔꯤꯗꯨꯅ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯔꯨꯔꯒꯅ ꯑꯁꯤ ꯍꯦꯛꯇ ꯍꯥꯏꯔꯛꯄ, ꯇꯧꯔꯤꯕ ꯊꯕꯛ ꯇꯧꯗꯦ ꯈꯔ ꯍꯥꯏꯔꯛ꯫ ꯅꯪ ꯑꯃ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦꯀꯣ? ꯍꯣꯏ ꯕꯥ, ꯋꯥꯗꯣ ꯉꯥꯡꯒꯅꯣꯕ, ꯁꯤꯡꯖꯨꯁꯦ ꯆꯥꯁꯤꯜꯂꯣ꯫ ꯀꯅꯥ? ꯅꯪꯅ ꯀꯅꯥꯅꯣ? ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯂꯥꯛꯄꯗ ꯅꯪꯗꯤ ꯂꯩꯔꯝꯕ ꯎꯗꯦꯗ꯫ ꯑꯩ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ꯫ ꯌꯥꯅꯤ, ꯗꯥ ꯄꯨꯟꯁꯤꯕ ꯀꯧꯊꯣꯔꯛꯀꯦ꯫ ꯁꯤꯗ ꯉꯥꯛꯇ ꯐꯝꯕꯤꯔꯝꯃꯣ꯫ ꯗꯥ ꯄꯨꯟꯁꯤꯕꯗꯤ ꯃꯅꯤꯡꯗ ꯂꯩꯍꯧꯋꯤ, ꯑꯩ ꯀꯧꯊꯣꯛꯆꯔꯨꯒꯦ꯫ ꯌꯥꯅꯤ꯫ ꯗꯥꯆꯥ, ꯗꯥ ꯄꯨꯟꯁꯤꯕ, ꯅꯣꯏ ꯎꯅꯕ ꯃꯤ ꯂꯥꯛꯑꯣꯏ ꯃꯄꯥꯟꯗ꯫ ꯑꯣ ꯏꯆꯟ, ꯀꯅꯥꯅꯦ ꯍꯥꯏꯒꯦ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯤꯌꯦ꯫ ꯂꯥꯛꯑꯣ, ꯑꯗꯨꯒ ꯎꯅꯔꯨꯔꯣ꯫ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯊꯥꯅꯤꯟꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯑꯃ ꯂꯩꯕꯅꯦ, ꯑꯗꯨ ꯌꯥꯝ ꯃꯥꯜꯂꯤꯀꯣ? ꯑꯣꯏꯔ ꯀꯩꯗꯧꯔꯒꯦ? ꯅꯪꯇꯅꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ꯫ ꯃꯌꯥ, ꯂꯥꯡꯂꯦꯟ, ꯅꯣꯏ ꯑꯅꯤꯗꯤ ꯌꯥꯝ ꯊꯥꯖꯗꯅ꯫ ꯗꯥꯗꯥꯅꯦ꯫ ꯚꯥꯏ, ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯑꯝꯇ ꯊꯣꯛꯈꯤꯒꯦꯀꯣ꯫ ꯉꯥꯏꯈꯣ ꯍꯥꯏꯕꯒ ꯅꯪꯗꯦꯅꯦ ꯃꯁꯤꯗꯤꯕ꯫ ꯃꯌꯥ, ꯑꯩ ꯑꯃꯨꯛꯇ ꯊꯣꯛꯈꯤꯒꯦ꯫ ꯍꯣꯏ꯫ ꯗꯥꯗꯥꯅꯦ, ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯇꯟꯖꯥꯁꯦ ꯂꯧꯈ꯭ꯔꯕ꯭ꯔꯥ? ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯃꯗꯨ ꯑꯩ ꯂꯥꯟꯗꯦ ꯍꯥꯏꯕ? ꯂꯥꯡꯂꯦꯟ, ꯅꯪ ꯁꯤꯗ ꯂꯥꯛꯏꯁꯤ ꯀꯩꯒꯤꯅꯣ? ꯗꯥꯗꯥꯅꯦ, ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯗꯥꯗꯥꯅꯤ ꯉꯥꯛꯇ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡꯁꯨ ꯗꯥꯗꯥꯅꯤꯒꯤ ꯉꯥꯛꯇ ꯑꯣꯏꯅ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯌꯥꯅꯗꯤ ꯄꯤꯈꯤꯕ ꯅꯠꯇꯦꯅ, ꯃꯗꯨꯗꯤ ꯑꯦꯛꯁꯤꯗꯦꯟꯅꯤ꯫ ꯅꯪꯁꯨ ꯌꯥꯎꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯒꯤ ꯏꯔꯥꯜ ꯂꯩꯈꯤꯕ꯭ꯔꯣ? ꯁꯦ ꯍꯥꯏꯌꯨ꯫ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯗꯥꯅ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯀꯅꯨ. ꯅꯪꯅ ꯀꯞꯂꯒ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗꯦ. ꯁꯦ, ꯌꯥꯔꯦꯁꯦ, ꯇꯣꯛꯑꯣ. ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯏꯟꯊꯣꯛꯅ ꯊꯝꯕꯤꯔꯤꯅꯣ? ꯍꯥꯏꯌꯣ꯫ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯊꯃꯣꯏꯗ ꯇꯥꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯁꯛꯇꯝ ꯑꯃꯕꯨ ꯑꯇꯣꯞꯄ ꯀꯅꯥꯅꯁꯨ ꯃꯍꯨꯠ ꯁꯤꯟꯕ ꯉꯝꯂꯣꯏ. ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯅꯠꯇꯦ, ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ, ꯄꯥꯝꯖꯕꯅꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯗꯨꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯈꯛꯀꯤ ꯑꯣꯏꯈꯤꯕ ꯌꯥꯏ, ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕꯅꯤ. ꯑꯗꯨꯕꯨ ꯂꯥꯡꯂꯦꯟ, ꯏꯕꯥꯅꯤ
matam khara lapnana laisi. ꯃꯗꯨꯗꯅꯦ ꯑꯩꯅ ꯉꯝꯗ꯭ꯔꯤꯕꯁꯦ ꯑꯩꯅ ꯉꯥꯛꯊꯣꯛꯅ ꯂꯩꯕ ꯉꯝꯂꯣꯏꯌꯦ Nang nupini, madu ngamnaba honau. Ay matik chadre. Ay na matik charaba kanda. Nang bulak mo soitan lakani. Madu faudadi. Nang ay bungay ramo. Kayino ba nangna asuk yam hainaba yadrisi? Nang ayna sum saura'adi nayumsida ay hainingde. Yes, ijay ko. Hubirose. Nangna layrise aygi yumne. Ado aynishu nuksinarase. Mi matawsi yengode yam wareba. Unsiba nang yam wara'e. Adwaida lepo. Oibemba nangse kauna yendaga oiradi khumu thoni. Migi sabal sidana maida nokpata chaptore khangaba. Nang nufa fangda layini. Ay nufi fangda layini. Aduna wakal ama kansi haibanida yanindrabo. Kaino yanindrabo. Aygi inakdaga changaydi. Churon ngang khigero nang. Ngasidi khut oina thawgal oina tawrine. Matung amung tawra'aba adudadi nang kaya chungam charo. ꯑꯣ ꯅꯨꯡꯁꯤꯕ ꯍꯥꯏꯁꯤ ꯑꯁꯨꯝ ꯇꯧꯅꯕ꯭ꯔꯥ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯕꯨ ꯗꯥꯗꯥꯅꯤ ꯅꯪ ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇ ꯈꯜꯂꯛꯇꯕ ꯑꯣꯏꯌꯨꯀꯣ ꯁꯪꯈꯤꯕ ꯊꯃꯣꯏꯒꯤ ꯃꯆꯨꯁꯦ ꯀꯣꯛꯄ ꯉꯝꯗ ꯑꯗꯨꯃꯛ ꯂꯩꯔꯨꯔꯒꯦ ꯃꯄꯣꯛꯁꯦ